ꯑꯕꯦꯝꯅ ꯇꯣꯟ ꯎꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯚꯥꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯇꯣꯟꯅ ꯑꯥꯗ ꯑꯩꯒ ꯍꯧꯕꯛꯀꯤ ꯃꯨꯡꯐꯝꯗꯁꯨ ꯑꯁꯇꯤ ꯌꯥꯎꯔꯨꯕꯅꯦ, ꯁꯤꯗꯗꯤ ꯌꯧꯔꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯐꯔꯦ ꯂꯥꯎ, ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯆꯥ ꯅꯨꯡ ꯌꯦꯜꯂꯨꯁꯦ꯫ ꯍꯣꯏ ꯚꯥꯏ, ꯑꯩꯁꯨ ꯅꯪ ꯎꯗꯦꯅꯦ ꯉꯝꯕꯅꯦ꯫ ꯑꯩ ꯀꯤꯆꯟꯗ ꯂꯩꯔꯨꯕꯅꯦ, ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯖꯦꯀꯣꯕꯅ ꯑꯩꯅ ꯒꯤꯐ ꯄꯤꯕ ꯉꯥꯏꯔꯤꯕꯅꯦ, ꯑꯣꯏ ꯆꯪꯉꯣ, ꯃꯌꯥꯝꯒꯤ ꯆꯥ ꯅꯨꯡꯕꯨ ꯍꯣꯠꯅꯧꯁꯣ꯫ ꯇꯣꯟ ꯃꯆꯤꯟꯗꯣ ꯄꯩꯔꯞ ꯑꯩꯕꯨ ꯒꯤꯐꯇ ꯌꯥꯝ ꯆꯣꯞꯄꯤ ꯇꯥꯏꯞꯇ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯔꯣꯖꯔꯁꯨ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯅ ꯁꯔ, ꯆꯥꯛ ꯆꯥꯕ ꯌꯥꯎꯒꯗ꯭ꯔꯣ? ꯌꯥꯎꯗꯣꯏꯅꯤ, ꯄꯥꯕꯨꯡꯒꯤ ꯐ꯭ꯔꯦꯟ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄꯁꯤꯡꯗꯤ ꯂꯣꯏꯅ ꯆꯥꯗꯣꯏꯅꯤ꯫ ꯑꯣ, ꯀꯩ ꯂꯣꯏꯔꯒꯦ? ꯑꯕꯦꯝ, ꯎꯇꯤ ꯊꯣꯡꯉꯕꯣ? ꯊꯣꯡꯗ꯭ꯔꯤꯌꯦ꯫ ꯇꯣꯟꯅ ꯑꯩ ꯊꯣꯡꯂꯒꯦ, ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯝꯃꯅꯤ, ꯑꯗꯣ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯨꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯌꯥꯅꯤꯗ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯪ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯣ꯫ ꯍꯣꯏ ꯁꯔ꯫ ꯔꯣꯖꯔꯅ ꯑꯁꯣꯝꯒꯤ ꯀꯤꯆꯟ ꯑꯃꯗꯨꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯑꯕꯦꯝꯅ ꯗꯥꯔꯣꯁ, ꯃꯄꯥꯟꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯆꯥ ꯌꯦꯟꯕ ꯌꯥꯔꯗ꯭ꯔꯣ? ꯔꯣꯖꯔꯅ ꯉꯥꯏꯈꯣ, ꯄꯥꯕꯨꯡꯗ ꯍꯪꯈꯤꯒꯦ꯫ ꯑꯣ ꯍꯣꯏ, ꯍꯪꯕꯤꯔꯛꯑꯣ꯫ ꯇꯣꯟ ꯎꯇꯤꯗꯨ ꯊꯣꯡꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯑꯕꯦꯝꯅ ꯔꯣꯖꯔꯗ ꯁꯔ ꯀꯧꯗꯈꯩ ꯗꯥꯔꯣꯁ ꯀꯧꯔꯝꯕꯗꯨꯗ ꯃꯁꯥꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯟꯖꯩ꯫ ꯑꯕꯦꯝꯁꯨ ꯃꯊꯧꯗꯨ ꯍꯣꯠꯅꯔꯤ꯫ ꯇꯣꯟ ꯑꯕꯦꯝꯗ ꯑꯃꯨꯛ ꯌꯦꯡꯖꯩ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯖꯔꯝꯗꯦ꯫ ꯔꯣꯖꯔ ꯑꯃꯨꯛ ꯐꯠ ꯆꯪꯂꯛꯏ꯫ ꯑꯕꯦꯝ, ꯋꯦꯇꯔ ꯂꯥꯛꯑꯅꯤ, ꯄꯥꯕꯨꯡꯅ ꯌꯥꯔꯅꯤ ꯍꯥꯏꯔꯛꯄꯅꯦ, ꯔꯦꯗꯤ ꯇꯧꯔꯣ꯫ ꯑꯕꯦꯝ ꯅꯣꯛꯃꯤ ꯍꯣꯏ ꯗꯥꯔꯣꯁ꯫ ꯔꯣꯖꯔꯁꯨ ꯍꯥꯏꯐꯦꯠ ꯇꯣꯟꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯣꯟꯗꯤ ꯃꯊꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯔꯣꯖꯔꯗ ꯍꯟꯅ ꯌꯦꯡꯖꯔꯨꯗꯦ꯫ ꯔꯣꯖꯔꯁꯨ ꯇꯣꯟ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯖꯦꯀꯣꯕꯀꯤ ꯃꯒꯨꯟ ꯈꯪꯕꯅ ꯑꯣꯏꯔꯣꯏ ꯈꯟꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯂꯤꯁꯨ ꯇꯣꯟꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯃꯅꯥꯎꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯃꯍꯥꯛꯁꯨ ꯂꯦꯝꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝꯗꯨ ꯆꯠꯅꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯗꯧꯕ ꯃꯄꯥꯟꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯗꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯖꯦꯀꯣꯕ ꯐꯠ ꯆꯪꯂꯛꯏ꯫ ꯆꯥꯛ ꯂꯥꯝꯃꯦ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯇꯣꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯥꯅ ꯈꯨꯝꯗꯕꯗꯨꯗ ꯑꯕꯦꯝꯅ ꯂꯣꯏꯔꯦ ꯑꯝꯕꯨ꯫ ꯀꯩꯅꯣ ꯃꯁꯤꯅ ꯈꯨꯝꯗ꯭ꯔꯤꯁꯤꯅ? ꯖꯦꯀꯣꯕ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯒ ꯇꯣꯟꯒꯤ ꯁꯝꯗꯨ ꯍꯥꯏꯔꯞ ꯇꯨꯡꯂꯣꯝꯗꯒꯤ ꯆꯤꯡꯉꯝꯃꯤ꯫ ꯏꯀꯨꯂꯦꯕꯤ, ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯔꯣ? ꯐꯣꯟ ꯂꯩꯕꯤꯗꯕꯒꯤ ꯁꯥꯎꯏꯔꯣ? ꯇꯣꯟ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯃꯥꯏꯗꯨ ꯂꯦꯛꯊꯣꯛꯂꯒ ꯖꯦꯀꯣꯕꯇ ꯌꯦꯡꯖꯔꯛꯏ꯫ ꯇꯥꯀꯣ, ꯑꯩ ꯉꯁꯤꯗꯤ ꯕꯣꯔꯤꯡ ꯌꯥꯝꯅ ꯆꯨꯏ, ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ, ꯋꯥꯐꯥꯎ ꯉꯥꯡꯅꯤꯡꯗꯦ꯫ ꯖꯦꯀꯣꯕꯁꯨ ꯇꯣꯟꯒꯤ ꯃꯥꯏꯊꯣꯡꯗ ꯎꯕꯗ ꯈꯔꯗꯤ ꯈꯪꯂꯝꯃꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯇꯣꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯖꯦꯀꯣꯕꯁꯨ ꯇꯣꯟꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯐꯔꯦ, ꯅꯪꯅ ꯋꯥ ꯉꯥꯡꯗ꯭ꯔꯒ ꯑꯩꯅ ꯉꯥꯡꯕꯤꯗꯧ ꯅꯠꯇꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯍꯥꯏꯔꯞ ꯋꯥꯔꯧꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯟꯁꯨ ꯖꯦꯀꯣꯕꯅ ꯋꯥꯔꯧꯈ꯭ꯔꯤꯕꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯃꯥꯁꯨ ꯖꯦꯀꯣꯕ ꯆꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯍꯧꯏ꯫ ꯑꯕꯦꯝꯅ ꯚꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯑꯅꯤ ꯑꯃꯨꯛ ꯁꯥꯎꯅꯩꯔꯣ? ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯉꯣꯟꯗ ꯐꯥꯎ ꯋꯥ ꯂꯣꯠꯂꯕ? ꯑꯁ, ꯌꯥꯝ ꯆꯠꯅꯕꯒꯤ ꯁꯨꯝ ꯁꯥꯎꯅꯔꯝꯕꯅꯤ, ꯀꯩꯁꯨ ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ? ꯆꯩꯒꯠꯅꯔꯁꯨ ꯅꯨꯄꯥꯗꯤ ꯌꯥꯝ ꯊꯣꯛꯏ, ꯁꯔꯁꯨ ꯅꯨꯄꯥ ꯊꯣꯛꯏꯗꯨꯗꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯟꯅꯗꯦ, ꯌꯥꯝꯕꯨꯡꯅ ꯍꯦꯟꯗ꯭ꯔꯣ? ꯇꯣꯟ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯍꯧꯗꯣꯔꯛꯏ꯫ ꯏꯜꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯉꯥꯡꯗꯨ ꯆꯠꯈ꯭ꯔꯕꯣ, ꯂꯩꯔꯤꯕꯣ? ꯂꯩꯔꯤꯕꯅꯤ, ꯃꯤꯠ ꯌꯥꯝ ꯅꯥꯏꯗ ꯃꯗꯨ ꯑꯉꯥꯡꯗꯣ, ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯇꯥꯃꯣꯅ ꯂꯧꯗꯣꯏꯖꯥꯠꯂꯣ?
Abem nokmi nokmi. Mau iminabada kredi nungai bai. Is ai Jacob de leroy. Is pakte tormi bema nang na pamira pamoira daros na heba. Nang Jacob kilang dagi nantupa sukam ngamlaro hai. As yamay jilakano tali no isidi. Abem noklambadagi chaplepi masu matay nungai dana. Daros na su bai nang se nungsijaba mali. Ton su madu khangdaba nate khangsinadaba saraga abem nungai khalaga. Taningde asibu wani na nungsidadi kaino aisuni mipum khudimang loina nungsi. Nungsiba makhalayammi bai. Hoi bema sarnane nanglongni haibani. Abem ngakna Kuino aisibo aseng bayra. Aina haibidabagi wani kaino. Rajal fatjang lai. Ton. Sir. Jacob da mo kwe haurage tanja sida. Kishu haidena. As. Amu kay dorogna khangdi. Aina kauboga kumdagai chatkre. Kaidi sakino. My apartment dane. Pabungna chokzar duni sana kakhakrano haibane. Adufo hoi maharam da kai adum chakre. Avemna bai amta themuso. Sauni sauzo matang zadana sauraga aini themi dawnate. Nangna ke hairage. Avemna satkumna e. Chaklame loidriba hangbane. Mana kumdabagi aini kumbane. Sisuba boring yamna chui khana horkano. Wafongangning de hekta hairubane. Pili Jacob maki saktane. Mina handage nanga pau faunadabagi mathoi nuwaidribane. Nangsuba fazafazana haibiyu yadro. Ngihak jagatnarasu karanduran tawzarasu. Jacob mathoi yamna nuwaidabane. Ngarang suyu ngauraga magi pendaba nuwaidaba mayamdo aingonda loina haidoreibane. Ton tapna mahati kaigi mathoi nuwaidriba. Aisu fondo yadabagi semkhibane. Ton, kram na bunungay dino. Film ki contract anang ba loina tokre. Atopa hero singda kumna ba marisek loina tawre. Ado da sunate. Ega bu fange laikidre. Mama fange yengo. Kangkong cha helame. Tamo fange soktu na lere. Yung kay fange pungtoy toyre. Sida mana chagat na raga laisina magiwane. Ay orasu nungayro ye. Ay sir, ado widi jume. Ado magi mi usida ba sida. Ay sumi ama oirabana khwaida wei sawninge. Nangna nupini krahalo madi masage pokpadagi adum yaurabane. Ay khoi nomada manabi drisni. Ay danate tammo sungai babung sungai mag amta onjenaraga khanadabane. Jack amuk changa e Jackson bearni khoi na maduna mu pairaga chakiduna babung na gaubuga kumlamde. Rajana Yama Krishnadida Nusilai Oramni Amuk Chapune Oine Cha Ede Aisukangine Oi Don Indom Chana Temu Sharpone Mayami Chana Mada Sam Savalorabana drop Oi Lori For a day with a Goraga Putokalo Sasa Lucinabadose Matampate Jet Adu Halam Lagam Tokri Rajana Don Nang chalo, ay daurage. Jacob ta amta themuso. Ton tandidan bani adubu Roja na haibaduda hiktok pangamjaramde. Oy sir. Ton Jacob ke apartment da lai. Ngaihak thong maya duda leptuna lei. As. Khonda ahawta bani. Tati amuk jaraktana. Kaino. Mihul sisu jengkhala isina. Ton ngehak soda sang hundok jay. Mamay do amo fido na taydok jay. Masado ipapakalammi. Adum na nomata masada fawda bani. Ngasidi Jacob na wararam kiba matawduda. Masado wakaldo maung khalai. Calling bell adu king labuhan nabada makut pawni ammi. Queen
लोइना तौसिबो अहिना ngasi माना वरोरंबदा नुंगाइतबा फाउसना कइगिनो तोन पुकनिंग द फाथरगा कॉलिंग बेल अदु खिंगमी थोंदु सदांगदुरई माफी मरोन खरा कोंबी नुपी अमना यस तोन हाइफे थोंदुदा रूम नंबर अदु चुमब्रेंग जई चुमलंबा अदुदा इकायदुना सॉरी अदु हरमलगा तोन मपुनी नुंसिना मापी तक तक ताखे चेंकिरमी नुपीदुसु थोंदो मुक थिंजनकी तोन मी लेतबा बेलकोनी अमदा ngihak leplaga mamitu isinduna pukning ado faithai jerami nokmata nuksiba wahi amata wahi bitraga kaigino aina ngasi kaplibase mana nupi atopa amaga leiba uraga aina kalabo phawisne kaigino तोना बेलकोनी अदुदा कप्तुना मतुंगता वांगांग लिबदु नाकनगी वल नाइबेक थाबा बेलकोनी अदुदा यु बटल पाइबा नुपा अमना कई कपिनो तोन स्वाइफे चेप्थरगे येंगलुई जेकोब ओरंबदुदा दाको नंदी अदुदा कइदोरिबा जेकोब यु बोतल दो थांगलगा You take children. Nangi apartment da nupi ama lehuri bedo kanano. Jacob su tondeng lai. Nang nakapido atugiro. Ton hangkai hangluraga ikardo na tumina laikre. Jacob na foreign day manaba close ko ba malapane. Mai shai support pane. Aige apartment lai bane. अदुगा दाकोपती काइदा लेरिबा नंगे अपार्टमेंट किदो लेरिनो नंगे फमुंदा तुमगा मोंड्रंग सानेबा नंगे ब्रश तुसु अहिना नुंतिगी सेंगे नंगने सिजनरबा टवेल फाउ अहिना सिजने अमुक होरे नंगने कपिदा अइसे नुपी मगा तुमिना ख्रेना थोय चाइरबा nganghoro तोन चटकी अदुबु जेकोबना करीमता खमलक्तबदुदा अमुक तोंदु हारक चेक्थरगे इंजै चाक्ससादना युथैदो थिबुंग थिरिंदो पटलगे हैब्रो युसिबु चक्सा तोकलगा थकनब्रो इमाना पोपरे ताजद्रे तोन हंदकसु चोपमी मम्मी तो हारक उसिंजै ऐ दिबा अदो मखादा चक्साना बंगाई ना होरबने चोर अइदे चारसुयाई चादरसुयाई दाको पहुंच वाइदा चकला मेहरम दाय बोरिंग am chui khana horokano wa funganing de e law pakta tongno pakti khangle dubo law haibane Jacob su faijom duga yu bottle adu thamlaga बेलकोनी अमदगी बेलकोनी अमताना लाकनबा योतो पारगा काखलई मधु उबदा तोन पाखना कहिनु दाको ngorbo tarniye जेकोब करीमता थवा सादकै तोनगी मनाक्ता फचोंगई लवाई देने लाई कोना सारा तोन मम्मी तो पैनी ngai nangse जुगोट असु am सादु सिगैगिनो जुगोट ऐसे क्रिएट चापनो दमारे जाथोके अमदे तागलो तोन फतह दोलगा चटपा हुई जेकोबना खुदांग दुता पारगा चिंगसिनकी अदुगा कन्न कोनसिलमी कहिनो ngorbo थादो हाइबने दाउने आद्रसु रोजना लकमंदबदगी कोइथि थिरपदा हेकमा पाचानरुई हिंदी फिल्म निको कोनदना लेरो दु असोमदना वाबुंग मथा सावरे जेकोबना कोनदंगाई नंगसु यतख्रबोनी औजे अदुगी मतमला सोक्तगी मीना उरगा फजब्रो नंग तोइदुबो अई हेरोनी खंगलेरबने शूटिंग माइन मंजनी नंग खरा चापो माले इकुतगी मनीसु नंफुदे मुनबीबा अदुगा हेरोनी मतागुम अफाउसु साबा
ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯅꯪ ꯄꯥꯜꯍꯧꯔꯣ ꯔꯣꯖꯔ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯇꯣꯟꯁꯨ ꯁꯥꯎꯔꯒ ꯅꯪꯁꯦ ꯅꯨꯡꯁꯤꯒꯦ ꯈꯟꯕꯁꯦ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯤꯅ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯦ ꯅꯪꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯧꯕꯒꯤ ꯂꯥꯛꯄꯤꯔꯒ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯟꯕꯤꯌꯨ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯇꯣꯟꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯇꯥꯟꯅꯔꯛꯏ ꯑꯣꯏ ꯉꯥꯏꯈꯣ ꯔꯣꯖꯔꯒ ꯑꯃꯨꯛ ꯀꯣꯟꯅ ꯂꯩꯔꯝꯗꯅ ꯇꯣꯟ ꯆꯞ ꯂꯦꯞꯄꯤ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯃꯃꯤꯠꯇꯨ ꯈꯥꯒ ꯌꯦꯡꯉꯛꯏ ꯖꯦꯀꯣꯕꯅ ꯀꯔꯤ ꯃꯌꯦꯛꯅꯣ ꯑꯗꯨꯕꯣ ꯇꯣꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯂꯤꯞ ꯌꯧꯕꯒ ꯔꯣꯖꯔꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯨꯝꯃꯤꯟꯅꯔꯛꯏ ꯖꯦꯀꯣꯕꯅ ꯅꯣꯏ ꯑꯕꯥꯁꯨ ꯄꯨꯕꯤꯔꯣ ꯌꯥꯗ꯭ꯔꯣ ꯃꯥꯁ ꯂꯥꯛꯑꯗꯤ ꯌꯨꯝꯗꯗꯤ ꯀꯅꯥꯅ ꯁꯪꯗꯧꯔꯤꯒꯦ ꯅꯣꯏ ꯌꯨꯝꯗꯨꯕꯨ ꯀꯅꯥꯅ ꯍꯨꯔꯥꯟꯕꯤꯗꯧꯔꯤꯒꯦ ꯖꯦꯀꯣꯕꯀꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯋꯥꯍꯩꯗꯨꯗ ꯇꯣꯟ ꯏ ꯀꯥꯔꯗꯨꯅ ꯂꯥꯏꯔꯕ ꯌꯨꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯣꯅꯨꯡꯅꯦ ꯀꯔꯤꯅꯣ ꯁꯤꯅ ꯑꯩꯅ ꯂꯥꯏꯔꯕ ꯑꯗꯨꯗ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯪ ꯋꯥꯍꯩꯗꯨꯅ ꯑꯗꯨꯝ ꯄꯟꯗ꯭ꯔꯁꯨ ꯇꯥꯛꯑꯦ ꯑꯗꯩꯗꯤ ꯈꯨꯄꯥꯛꯂꯥꯅꯤ ꯔꯣꯖꯔꯅ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏ ꯀꯩꯝ ꯇꯥꯅꯤꯡꯗꯦ ꯔꯣꯖꯔꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯟꯒ ꯖꯦꯀꯣꯕꯀ ꯌꯦꯡꯅꯩ ꯑꯍꯨꯝꯃꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ ꯃꯈꯥ ꯌꯧꯔꯛꯄꯒ ꯔꯥꯖꯅ ꯁꯨꯅꯥ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯇꯦꯕꯜ ꯑꯃꯗ ꯃꯤ ꯇꯔꯥ ꯐꯝꯂꯝꯃꯤ ꯔꯥꯖꯁꯨ ꯖꯦꯛꯀ ꯏꯔꯤꯛꯀ ꯃꯦꯝꯆꯥꯒ ꯃꯈꯣꯏ ꯃꯔꯤ ꯈꯛꯇ ꯐꯝꯂꯝꯃꯤ ꯇꯣꯟꯅ ꯑꯕꯦꯝ ꯀꯧꯔꯛꯀꯦ ꯐꯝꯃꯝꯃꯣ ꯇꯣꯟ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯚꯥꯏ ꯑꯕꯦꯝꯅ ꯑꯩꯃ ꯆꯥꯎꯔꯗꯅ ꯅꯪꯁꯨ ꯂꯥꯛꯑꯣ ꯑꯩꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯒꯦ ꯂꯩꯔꯤ ꯃꯌꯥꯝꯗꯨꯅ ꯌꯦꯡꯖꯔꯅꯤ ꯂꯥꯛꯑꯣ ꯆꯥꯎꯔꯁꯦ ꯄꯥꯕꯨꯡ ꯍꯣꯏ ꯉꯥꯏꯍꯧꯔꯕꯅꯦ ꯑꯕꯦꯝꯁꯨ ꯇꯣꯟꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯌꯥꯝ ꯆꯥꯔꯤꯕ ꯑꯗꯨꯝꯅ ꯂꯥꯛꯃꯤꯟꯅꯩ ꯃꯦꯝꯆꯥꯅ ꯂꯥꯛꯑꯣꯅꯦ ꯅꯣꯏ ꯑꯅꯤꯕꯣ ꯑꯩꯈꯣꯏꯗꯤ ꯍꯧꯔꯦ ꯔꯥꯖꯅ ꯂꯥꯛꯑꯣ ꯁꯅꯥ ꯅꯪꯒꯤ ꯃꯔꯨꯞ ꯀ꯭ꯂꯣꯁꯇꯤ ꯁꯤꯒꯨꯝꯕꯁꯦ ꯍꯩꯅꯔꯣꯏꯅꯦ ꯖꯦꯀꯣꯕꯅ ꯃꯈꯣꯏꯅ ꯊꯣꯛꯄ ꯃꯥꯏꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯖꯔꯅꯤ ꯏꯕꯨꯡꯉꯣ ꯂꯤꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯇꯥꯃꯣꯗꯤ ꯉꯁꯥꯏꯅ ꯆꯥꯔꯝꯃꯅꯤ ꯏꯃꯥ ꯐꯔꯦ ꯇꯦꯕꯜ ꯑꯗꯨꯗ ꯃꯈꯣꯏ ꯅꯤꯄꯥꯟ ꯐꯝꯂꯒ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯔꯤꯉꯩꯗꯨꯗ ꯖꯦꯀꯣꯕꯅ ꯄꯀꯣꯔꯥ ꯊꯣꯡꯕꯗꯨ ꯇꯣꯟꯒꯤ ꯆꯥꯂꯨꯛꯇ ꯁꯠ ꯍꯥꯞꯄꯛꯏ ꯇꯣꯟ ꯆꯥꯔꯝꯕꯗꯒꯤ ꯄꯩꯔꯞ ꯌꯦꯡꯉꯛꯏ ꯖꯦꯀꯣꯕꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯁꯤꯕꯣꯠ ꯌꯥꯝ ꯃꯥꯜꯂꯦ ꯑꯣꯏꯍꯟꯅꯗꯦ ꯅꯪ ꯆꯥꯖꯔꯣ ꯇꯣꯟ ꯃꯃꯥꯅ ꯎꯈꯤꯗ꯭ꯔ ꯄꯥꯈꯠꯆꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯖꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯖꯩ ꯖꯦꯀꯣꯕꯇꯤ ꯃꯊꯦꯜꯁꯤꯡꯗꯨ ꯀꯌꯥ ꯍꯩꯅꯗꯕꯒꯤ ꯇꯣꯟꯒꯤ ꯄꯨꯈꯝꯗ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯛꯏ ꯇꯣꯟ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕ ꯇꯞꯅ ꯁꯤ ꯀꯩꯅꯣ ꯇꯣꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯖꯦꯀꯣꯕꯁꯨ ꯇꯣꯟꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯚꯥꯏ ꯁꯤ ꯀꯩꯅꯣ ꯔꯣꯖꯔꯅ ꯁꯒꯣꯜ ꯍꯋꯥꯏ ꯑꯉꯧꯕꯅꯦ ꯍꯥꯏꯗꯤ ꯃꯀꯨ ꯈꯣꯛꯄꯤꯗꯣ ꯖꯦꯀꯣꯕ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯄꯨꯂꯞ ꯇꯣꯟꯒꯤ ꯄꯨꯈꯝꯗ ꯍꯥꯞꯆꯤꯜꯂꯛꯏ ꯍꯨꯏ ꯑꯣꯕ ꯃꯥꯜꯂꯤ ꯆꯥꯖꯔꯣ ꯇꯣꯟꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯍꯟ ꯌꯥꯎꯕꯗꯨꯗ ꯁꯥꯎꯕꯁꯨ ꯌꯥꯗ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕꯁꯨ ꯌꯥꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯂꯕꯅꯤ ꯍꯔꯤꯕꯣꯞ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯇꯣꯟꯒꯤ ꯄꯨꯈꯝꯗ ꯍꯥꯞꯆꯤꯜꯂꯛꯏ ꯔꯥꯖꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯅꯥ ꯖꯦꯀꯣꯕꯅ ꯃꯥꯗꯤ ꯍꯩꯅꯔꯝꯅꯤꯅ ꯍꯥꯞꯄꯤꯕꯅꯦ ꯅꯪꯅ ꯆꯥꯗꯧꯕ ꯈꯔꯗꯣ ꯅꯤꯡꯊꯤꯅ ꯆꯥꯎ ꯆꯥꯅꯤꯡꯗꯕꯁꯤꯡꯗꯣ ꯅꯥꯀꯟꯗ ꯊꯝꯃꯨ ꯖꯦꯀꯣꯕꯁꯨ ꯃꯦꯝꯆꯥ ꯌꯥꯎꯕꯅꯤꯅ ꯍꯣꯏ ꯕꯥꯕꯨꯡ ꯇꯣꯟ ꯁꯥꯎꯔꯞꯅ ꯑꯣꯛꯅ ꯆꯥꯕꯗꯧꯅ ꯄꯪꯆꯥꯏ ꯆꯈꯥꯏꯒꯩ ꯆꯥꯔꯒ ꯑꯩꯉꯣꯟꯗꯒꯁꯨ ꯍꯥꯞꯆꯔꯛꯏ ꯑꯩꯅ ꯆꯥꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯈꯨꯠꯅ ꯆꯥꯕꯁꯦ ꯀꯌꯥ ꯍꯩꯇꯕꯩꯅꯦ ꯑꯐꯥꯎ ꯁꯥꯅꯣ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇ ꯊꯤ ꯇꯣꯠꯄꯗꯧꯅ ꯇꯣꯠꯂꯒ ꯊꯅꯝꯖꯅꯤ
ꯃꯗꯨ ꯍꯥꯏꯔꯒ ꯏꯔꯦꯟꯖꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯃꯌꯥꯝꯗꯤ ꯖꯦꯀꯣꯕꯀꯤ ꯂꯨꯍꯣꯡꯕ ꯄꯜꯂꯛꯄꯗꯨꯗ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯉꯝꯃꯤ ꯖꯦꯀꯣꯕ ꯈꯔ ꯆꯥꯔꯒ ꯕꯥꯕꯣ ꯑꯩ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯍꯧꯒꯠꯂꯒꯦ ꯔꯥꯖꯅ ꯍꯧꯒꯠꯂꯣ ꯇꯣꯟꯅ ꯍꯧꯒꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯝꯇ ꯅꯦꯅ ꯇꯥꯅ ꯑꯝꯇ ꯆꯥꯍꯧꯒꯦ ꯖꯦꯀꯣꯕꯅ ꯇꯣꯟꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯤ ꯈꯔ ꯆꯥꯔꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩꯒꯤ ꯑꯍꯥꯎꯕ ꯕꯔꯒꯔ ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯇꯣꯟꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯋꯥꯡ ꯆꯥꯎꯔꯕ ꯁꯕꯥꯟ ꯃꯨꯔꯇꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯅꯨꯄꯥꯗꯨꯅ ꯁꯣꯔ ꯆꯤꯡꯈꯤ ꯃꯌꯥꯝꯗꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯣꯟꯅ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯇꯠꯂꯕꯣꯅ ꯔꯥꯖꯅ ꯏꯆꯟ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯁꯤ ꯈꯔ ꯃꯉꯥꯎ ꯊꯤꯕꯅꯤ ꯃꯥꯏꯁꯨ ꯑꯗꯨꯝ ꯊꯥꯕꯅꯤ ꯃꯦꯝꯆꯥꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯌꯥꯝꯕꯨ ꯃꯉꯥꯎꯗꯤ ꯈꯔ ꯊꯤꯕ ꯃꯥꯜꯂꯤ ꯖꯦꯛꯅ ꯈꯔꯗ ꯅꯠꯇꯦ ꯁꯥꯊꯤꯅ ꯉꯥꯎꯕꯅꯤ ꯀꯤꯆꯟꯗ ꯑꯅꯤꯗꯨ ꯕꯦꯁꯤꯟꯗꯨꯗ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯒ ꯖꯦꯀꯣꯕꯅ ꯃꯈꯨꯠꯀꯤ ꯏꯁꯤꯡꯗꯨ ꯇꯣꯟꯒꯤ ꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯛꯏ ꯇꯣꯟ ꯍꯥꯏꯔ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯖꯩ ꯁꯣꯅꯣ ꯆꯨꯏ ꯍꯥꯏꯔꯒ ꯂꯦꯝꯕꯗꯧꯅ ꯁꯣꯔ ꯅꯨꯃꯤꯠꯇꯤ ꯉꯟꯇꯥꯅ ꯂꯧꯕ ꯂꯥꯛꯀꯦ ꯂꯥꯛꯀꯅꯣ ꯑꯩꯁꯨ ꯆꯠꯄ ꯍꯩꯌꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦ ꯑꯩꯒꯤ ꯀꯔꯗꯨ ꯇꯣꯡꯅꯤꯡꯗ꯭ꯔꯣ ꯀꯌꯥ ꯄꯤ ꯈꯪꯕ꯭ꯔꯣ ꯇꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯅꯪꯉꯣꯟꯗꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯄꯥꯝꯖꯗꯦ ꯑꯇꯥꯡꯕ ꯀꯥꯔ ꯇꯣꯡꯒꯦꯔꯥ ꯄꯩꯁꯥ ꯐꯅ ꯄꯥꯏꯒꯦꯔꯥ ꯅꯔꯅ ꯊꯨꯝ ꯄꯩꯒꯦ ꯂꯩꯒꯦꯔꯥ ꯑꯩ ꯀꯔꯤꯃꯇ ꯄꯥꯝꯗꯦ ꯅꯁꯛꯇꯨ ꯐꯥꯎ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯖꯦꯀꯣꯕꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦ ꯇꯣꯟꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯖꯦꯀꯣꯕꯀꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯑꯁꯥꯎꯕꯗꯨ ꯈꯪꯖꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯔꯒ ꯋꯥꯜꯗꯨꯗ ꯊꯤꯟꯒꯠꯆꯩ ꯐꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯪ ꯏꯇꯩꯃꯗꯤ ꯑꯣꯏꯔꯛꯀꯅꯣ ꯑꯩ ꯅꯉꯣꯟꯗ ꯏꯇꯩꯃ ꯀꯧꯕꯗꯤ ꯄꯨꯟꯁꯤꯒꯤ ꯉꯝꯃꯣꯏ ꯔꯣꯖꯔ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯔꯣꯖꯔꯕꯨ ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯣ ꯕꯥꯏ